Manipur kaiba haibasi India kaibani Manipur bu ima lebakni haina khanba ngamdaba singbudi Manipur da laihanba mathau tadi haina khundrakpam AC ki MLA Thokchom Lokeshwar na phongdokrai wafamasi Universal Friendship Organization UFO gi sponsorship makhada UFO North Division awangpana tengol lakpa loisang sarau thelna sinduna namit 15 ni gi oiba cultural holiday peace camp hongdopagi thoramda phongdokibani Sarau Thelda came Hogdopagi Thoramadada Lokeshona UFO Giluching Purel RK Manisanana Hinglingai Matamda Hirambasing Adu Hauzik Chapchana Thoklare Mahang Hirambasing Adu Hauzik now Haunana Kanaduna Hauzik Ti Tabakta Waina on Toktuna Iramda Masi Kanba Matam Yaure Hauzik Su UFO Gi Central Committee da Fampai Ribasing Nasu Pangal Thongna Utoktuna Lingzel Putopiu Hainasu MLA Sina Apil Tauki Thoramadu guest of honor oina sarukyakiba social worker achoibam devena phongdokibada UFO gi luching purel RK Manisana gi wakhalon isagi iramdam isana ngakchagadabani haibagi matam adu yaurakle kumja lising amaga chamapan ga humfu tareta sajal linkhatlamdrabadi aikhoi gi khunai asi onthokpa mawong amada oirambasu yai mamang chegi me ahumdagi mapandagi changlakpa koki singna iramdam asibu mapu sana ba honarakpa asi thingnanaba mafam khuding khul khuding sajal gi sanglen saba mathauta Bagaloina Sajalgi Ihawasi Hena Kansin Hanba Matautai Haki Manipur kaima kai toraba India 100% kai have to di buya da yaw to le baniko central processing na akoi de toriba treat akoi de toriba ming leng makoi de toriba administration na na dewa de khambada wahim thai de loge de thamuk tu punnamak singjibu ngasai gi hoji bogda wahim machen ta ngangana country sigi mapa mama na tawbusibu sibu kali na koi khanga de ge sa se su de khana ba ya de kai de khana de no khana ga no 좀 말하면 신이 또시 하는 라가 팀으로 감아도 야로도 가리래고 말함디 we are human being 해봐 시스티즈 라가디 거기 자티 프루티 레바치 머니푸 히말라야치 시제버니나 인지마다 카헨 비그노 하이버시고 일리겔 오이브라바 아이네 야다브라바 거기 카이브 헨 비그노 하이버 민치 인디아 카헨 비고 하이버 짜마다브라바